ꯃꯈꯣꯏꯒꯤ ꯔꯨꯝꯗ ꯍꯜꯂꯛꯂꯒ ꯊꯣꯏꯕꯤꯗꯒꯤ ꯆꯤꯡꯂꯦꯟꯒꯤ ꯁ꯭ꯂꯥꯝꯕꯨꯛ ꯑꯗꯨ ꯂꯧꯔꯒ ꯃꯊꯟꯇ ꯐꯝꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯏꯔꯤ. ꯅꯣꯠꯕꯨꯛ ꯑꯃ ꯁꯦꯠꯇꯨꯅ ꯌꯥꯝꯅ ꯁꯥꯡꯅ ꯑꯃꯁꯨ ꯏꯔꯤ. ꯊꯣꯏꯕꯤꯁꯨ ꯀꯔꯤ ꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯌꯦꯡꯁꯤꯜꯂꯨꯗꯦ, ꯃꯤꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤꯅꯤ ꯈꯟꯗꯨꯅ. ꯅꯨꯃꯤꯗꯥꯡ ꯌꯧꯁꯤꯜꯂꯛꯇꯨꯅ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯑꯣꯖꯥ ꯄꯨꯝꯅꯃꯛ ꯀꯦꯝꯄꯁ ꯃꯅꯨꯡꯒꯤ ꯂꯝꯄꯥꯛꯇꯨꯗ ꯊꯣꯛꯅꯔꯛꯂꯤ. ꯃꯌꯥꯏꯗ ꯃꯩꯖꯥꯎ ꯑꯃ ꯍꯧꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯐꯝꯂꯤ. ꯊꯥꯁꯅꯥꯅ ꯆꯤꯡꯂꯦꯟꯒꯤ ꯁ꯭ꯂꯥꯝꯕꯨꯛ ꯑꯗꯨ ꯃꯈꯨꯠꯇ ꯀꯣꯟꯗꯨꯅ ꯐꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯒ ꯊꯣꯏꯕꯤꯒ ꯂꯣꯏꯅꯅ ꯊꯣꯛꯂꯛꯏ. ꯃꯌꯥꯝ ꯐꯝꯂꯤꯕ ꯑꯗꯨꯗ ꯆꯤꯡꯂꯦꯟ ꯀꯗꯥꯏꯗ ꯐꯝꯃꯤ ꯌꯦꯡꯂꯒ ꯃꯄꯥ ꯆꯥꯅꯅ ꯐꯝꯖꯤꯜꯂꯤ. ꯊꯥꯁꯅꯥꯅ ꯊꯣꯏꯕꯤꯗ ꯆꯤꯔꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ. ꯆꯤꯡꯂꯦꯟꯒꯤ ꯁ꯭ꯂꯥꯝꯕꯨꯛꯁꯦ ꯇꯣꯃꯤꯗꯔ ꯀꯩꯅꯣꯝ ꯀꯧꯔꯒ ꯂꯣꯟ ꯑꯝꯇ ꯄꯤꯈꯨꯋꯣ, ꯑꯣꯖꯥꯈꯩ ꯎꯍꯟꯗꯕꯤ. ꯊꯣꯏꯕꯤꯅ ꯈꯨꯝꯂꯛꯏ. ꯑꯁ ꯇꯜꯂꯦ, ꯅꯪꯅ ꯆꯤꯡꯂꯦꯟꯗ ꯀꯧꯔꯒ ꯑꯗꯨꯝ ꯄꯤꯈꯣ ꯀꯩꯅꯣ. ꯑꯁ ꯌꯥꯗ ꯇꯧꯔꯤꯅꯦ, ꯅꯪ ꯑꯝꯇ ꯄꯤꯈꯣꯕ, ꯃꯅꯨꯡꯗ ꯀꯩꯅꯣꯝꯃ ꯌꯥꯎꯈꯤꯕꯅꯦ ꯍꯥꯏꯌꯣ. ꯊꯣꯏꯕꯤ ꯊꯥꯁꯅꯥꯒ ꯆꯤꯡꯂꯦꯟꯒ ꯍꯥꯏꯔꯞ ꯁꯥꯎꯅꯈꯤ ꯍꯥꯏꯕ ꯈꯪꯕꯅꯤꯅ ꯃꯈꯥ ꯇꯥꯅ ꯃꯔꯩ ꯇꯧꯔꯨꯗ꯭ꯔꯦ. ꯍꯣꯏ ꯍꯣꯏ ꯄꯤꯕꯤꯔꯒꯦ, ꯀꯗꯥꯏꯅꯣ? ꯑꯣꯖꯥꯈꯩꯅ ꯑꯃꯨꯛ ꯎꯈꯤꯅꯤꯀꯣ, ꯂꯣꯟꯅ ꯄꯤꯌꯣ. ꯑꯍꯣꯏ ꯃꯦ, ꯑꯩ ꯊꯣꯛꯄ ꯇꯧꯒꯦꯁꯦ. ꯊꯣꯏꯕꯤꯅ ꯑꯁꯣꯝ ꯆꯤꯡꯂꯦꯟ ꯍꯣꯏꯒꯤ ꯄꯔꯦꯡꯗ ꯐꯝꯂꯤꯕ ꯃꯃꯥꯟꯅꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥ ꯍꯥꯏꯕ ꯁꯥꯔꯒ ꯇꯥꯂꯛ ꯌꯦꯡꯗꯨꯅ ꯇꯣꯃꯤꯗ ꯁ꯭ꯂꯥꯝꯕꯨꯛ ꯑꯗꯨ ꯄꯤꯁꯤꯜꯂꯝꯃꯤ. ꯃꯈꯨꯠ ꯃꯁꯥꯅ ꯁꯥꯏꯟ ꯇꯧꯗꯨꯅ ꯃꯅꯨꯡꯗ ꯀꯩꯅꯣꯝꯃ ꯌꯥꯎꯏ ꯍꯥꯏꯕ ꯇꯥꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯃꯤ ꯃꯌꯥꯝ ꯂꯥꯡꯕꯒ ꯊꯨꯝꯃꯟꯕꯒ ꯇꯣꯃꯤꯗꯤ ꯊꯣꯏꯕꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯦ. ꯁ꯭ꯂꯥꯝꯕꯨꯛ ꯑꯗꯨ ꯎꯕꯗ ꯆꯤꯡꯂꯦꯟꯒꯤꯅꯤ ꯈꯪꯕꯗꯒꯤ ꯊꯣꯏꯕꯤꯅ ꯁꯥꯏꯟ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯆꯤꯡꯂꯦꯟꯗ ꯄꯤꯌꯨ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯗꯨꯅ ꯆꯤꯡꯂꯦꯟꯗ ꯄꯤꯁꯤꯟꯈ꯭ꯔꯦ. ꯆꯤꯡꯂꯦꯟꯁꯨ ꯍꯟꯅ ꯌꯦꯡꯗꯦ, ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ. ꯊꯥꯁꯅꯥꯅ ꯆꯤꯡꯂꯦꯟꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩ. ꯑꯗꯨꯕꯨ ꯆꯤꯡꯂꯦꯟꯗꯤ ꯁꯨꯡꯅꯣ ꯅꯣꯡꯈꯠꯂꯛꯇꯦ, ꯑꯃꯨꯛꯇ ꯐꯥꯎꯕ ꯌꯦꯡꯂꯛꯇꯦ. ꯑꯣꯖꯥꯁꯤꯡꯅ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯗ ꯃꯊꯪ ꯃꯊꯪ ꯀꯧꯊꯣꯛꯇꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯏꯁꯩꯔ ꯖꯒꯣꯏꯔ ꯐꯥꯒꯤꯔ ꯑꯦꯛꯇꯤꯡꯂ ꯑꯃꯃꯝ ꯇꯧꯍꯜꯂꯛꯄꯗ ꯆꯤꯡꯂꯦꯟꯒꯤ ꯃꯄꯥ ꯌꯧꯔꯛꯂꯦ. ꯁꯥꯔ ꯄ꯭ꯔꯦꯝꯖꯤꯠꯅ ꯍꯥꯏꯔꯛꯏ. ꯃꯊꯪ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯔ ꯆꯤꯡꯂꯦꯟꯗꯒꯤ ꯏꯁꯩ ꯑꯃꯇ ꯇꯥꯃꯤꯟꯅꯁꯦ. ꯃꯌꯥꯝ ꯃꯊꯟꯇ ꯔꯨꯝꯗ ꯌꯥꯝ ꯉꯪꯖꯕꯅꯤ. ꯉꯁꯤꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯦ, ꯌꯥꯏꯅꯦꯀꯣ? ꯅꯨꯄꯥ ꯃꯆꯥ ꯅꯨꯄꯤ ꯃꯆꯥ ꯃꯌꯥꯝ ꯑꯃꯅ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯍꯥꯏꯅ ꯂꯥꯎꯔꯛꯏ. ꯆꯤꯡꯂꯦꯟ ꯇꯞꯅ ꯅꯣꯡꯈꯠꯂꯛꯏ. ꯃꯥꯅ ꯅꯣꯡꯈꯠꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯊꯥꯁꯅꯥꯅ ꯐꯤ ꯑꯃ ꯏꯟꯗꯨꯅ ꯃꯃꯤꯠ ꯇꯔꯥꯎ ꯇꯔꯥꯎ ꯐꯝꯂꯒ ꯂꯩꯕ ꯑꯗꯨ ꯎꯏ. ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯑꯒ ꯏꯁꯩ ꯁꯛꯄ ꯍꯧꯔꯛꯏ. ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯌꯦꯠꯇꯅꯕ ꯁꯤꯈ꯭ꯔꯣ ꯍꯥꯏꯕꯔꯥ ꯑꯩꯍꯥꯛꯁꯦ. ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯌꯦꯠꯇꯅꯕ ꯁꯤꯈ꯭ꯔꯣ ꯍꯥꯏꯕꯔꯥ ꯑꯩꯍꯥꯛꯁꯦ. ꯉꯝꯒꯅꯤ ꯑꯩꯗꯤ ꯁꯤꯔꯕꯁꯨ ꯅꯪꯅꯕꯨ ꯄꯦꯟꯒꯅꯤ ꯍꯥꯏꯔꯗꯤ. ꯅꯨꯡꯁꯤꯕꯁꯦ ꯈꯪꯂꯛꯄꯗ ꯄꯤꯔꯥꯡꯗꯤ ꯁꯤꯟꯊꯕ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ. ꯅꯨꯡꯁꯤꯕꯁꯦ ꯈꯪꯂꯛꯄꯗ ꯄꯤꯔꯥꯡꯗꯤ ꯁꯤꯟꯊꯕ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ. ꯏꯔꯥ ꯂꯩꯇ꯭ꯔꯦ ꯊꯃꯣꯏꯁꯦ ꯌꯣꯜꯂꯝꯂꯦ ꯉꯁꯤꯗꯤ ꯃꯤꯃꯥꯡꯗ. ꯂꯩꯈꯥ ꯇꯥꯔ ꯄꯨꯟꯁꯤꯁꯦ ꯌꯦꯡꯗꯨꯅ ꯂꯩꯌꯨ. ꯏꯔꯥ ꯂꯩꯇ꯭ꯔꯦ ꯊꯃꯣꯏꯁꯦ ꯌꯣꯜꯂꯝꯂꯦ ꯉꯁꯤꯗꯤ ꯃꯤꯃꯥꯡꯗ. ꯂꯩꯈꯥ ꯇꯥꯔ ꯄꯨꯟꯁꯤꯁꯦ ꯌꯦꯡꯗꯨꯅ ꯂꯩꯌꯨ. ꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯉꯥꯎꯆꯅꯕ ꯎꯔꯒ ꯅꯣꯛꯄ ꯉꯝꯕ ꯊꯃꯣꯏꯗꯣ ꯄꯤꯔꯥꯡꯗꯤ ꯁꯤꯟꯊꯕ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ. ꯅꯣꯛꯄ ꯉꯝꯕ ꯊꯃꯣꯏꯗꯣ ꯄꯤꯔꯥꯡꯗꯤ ꯁꯤꯟꯊꯕ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ. ꯆꯤꯡꯂꯦꯟ ꯏꯁꯩ ꯁꯛꯂꯤ. ꯂꯩꯔꯤꯕꯗꯩꯗꯨꯅ ꯆꯞ ꯃꯥꯟꯅꯅ ꯇꯥꯟꯊꯥ ꯅꯥꯏꯅ ꯈꯨꯕꯥꯛ ꯈꯨꯔꯤ. ꯊꯥꯁꯅꯥꯗꯤ ꯅꯣꯟꯊꯗꯨꯅ ꯂꯩ. ꯆꯤꯡꯂꯦꯟ ꯏꯁꯩ ꯁꯛꯄ ꯂꯣꯏꯔꯛꯂꯒ ꯁꯥꯔ ꯄ꯭ꯔꯦꯝꯖꯤꯠꯅ ꯂꯛꯅꯔꯛꯏ. ꯀꯔꯤꯅꯣ, ꯑꯩꯈꯣꯏ ꯆꯤꯡꯂꯦꯟꯁꯦ ꯌꯥꯝꯅ ꯕ꯭ꯔꯣꯀꯟ ꯑꯣꯏꯔꯕ ꯀꯩꯅꯣ? ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯅ ꯁꯛꯈ꯭ꯔꯦ.
ꯑꯣꯖꯥꯗꯨꯒꯤ ꯐꯥꯒꯤꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯑꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯂꯛꯏ꯫ ꯃꯊꯪ ꯁꯨꯝ ꯇꯧꯔꯛꯄ ꯑꯗꯨꯅ ꯊꯥꯁꯅꯥꯒꯤ ꯇꯔꯟ ꯑꯃꯨꯛ ꯌꯧꯔꯛꯂꯤ꯫ ꯁꯔ ꯄ꯭ꯔꯦꯝꯖꯤꯠꯅ "ꯊꯥꯁꯅꯥ ꯅꯪꯗꯤ ꯀꯔꯤ ꯇꯧꯒꯦꯒꯦ? ꯅꯣꯛꯐꯩ ꯇꯧꯕꯅꯒ ꯀꯥꯟꯅꯔꯣꯏ ꯉꯁꯤꯗꯤ꯫ ꯑꯩꯗꯤ ꯏꯀꯥꯏꯔꯤꯅꯤ ꯀꯥꯏꯅꯒ ꯂꯣꯠꯄꯁꯨ ꯌꯥꯔꯔꯣꯏ꯫ ꯑꯄꯥꯝꯕ ꯑꯃ ꯇꯧꯔꯣ." ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯏ꯫ "ꯁꯔ, ꯃꯥꯁꯨ ꯏꯁꯩ ꯁꯛꯍꯟꯁꯦ, ꯌꯥꯝ ꯍꯩꯕꯅꯦ." ꯊꯥꯁꯅꯥꯅ ꯊꯣꯏꯕꯤꯗ ꯈꯨꯅꯤꯡꯅ ꯊꯤꯜꯂꯤ꯫ "ꯑꯁ, ꯍꯩꯇꯦꯕ ꯁꯔ, ꯃꯥꯅ ꯄꯪꯍꯥꯏ ꯍꯥꯏꯖꯜꯂꯤꯅꯦ." ꯁꯔ ꯄ꯭ꯔꯦꯝꯖꯤꯠꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ "ꯑꯗꯨꯋꯥꯏꯗ ꯑꯃꯨꯛ ꯐꯨꯅ ꯂꯩꯔꯅꯨ, ꯁꯠ ꯁꯛꯂꯛꯑꯣ, ꯃꯤ ꯑꯇꯩ ꯑꯃꯨꯛ ꯅꯪꯍꯧꯔꯔꯣꯏ, ꯆꯥꯛ ꯂꯣꯏꯗꯧꯔꯝꯂꯅꯤ." ꯊꯥꯁꯅꯥ ꯅꯣꯡꯈꯠꯂꯛꯇꯦ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯏꯁꯩ ꯁꯛꯄ ꯍꯧꯔꯛꯏ꯫ ꯅꯨꯡꯁꯤꯗꯦ ꯍꯥꯏꯅ ꯏꯐꯝꯗ ꯆꯤꯝꯕꯥꯜꯅ ꯃꯨꯛꯇ ꯍꯥꯏꯔꯝꯃꯨ, ꯑꯣꯝꯆꯥꯛꯅ ꯂꯩꯍꯧꯔꯗꯕ ꯅꯪꯒꯤ ꯋꯥꯍꯩꯅ ꯈꯔ ꯐꯍꯜꯂꯅꯤ, ꯑꯩꯕꯨ ꯊꯦꯝꯗꯨꯅ ꯊꯝꯂꯅꯨ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨꯅ, ꯋꯥꯔꯧꯕ ꯂꯩꯍꯧꯗꯅꯕ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ, ꯅꯨꯡꯁꯤꯗꯦ ꯁꯦꯡꯅ ꯍꯥꯏꯔꯝꯃꯨ ꯃꯥꯏꯊꯣꯡ ꯑꯋꯥꯕ ꯎꯠꯂꯝꯗ, ꯍꯧꯈꯤꯕ ꯃꯇꯝ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯍꯟꯗꯨꯅ, ꯈꯪꯍꯧꯗꯕ ꯃꯤꯀꯨꯞꯃꯗ ꯅꯪꯒꯤ ꯃꯤꯡ ꯄꯟꯗꯨꯅ, ꯅꯨꯡꯁꯤꯕꯕꯨ ꯌꯀꯥꯏꯍꯟꯗꯨꯅ ꯊꯃꯣꯏ ꯋꯥꯍꯟꯗꯅꯕ, ꯅꯨꯡꯁꯤꯕꯕꯨ ꯌꯀꯥꯏꯍꯟꯗꯨꯅ ꯊꯃꯣꯏ ꯋꯥꯍꯟꯗꯅꯕ, ꯅꯨꯡꯁꯤꯗꯦ ꯁꯦꯡꯅ ꯍꯥꯏꯔꯝꯃꯨ ꯃꯥꯏꯊꯣꯡ ꯑꯋꯥꯕ ꯎꯠꯂꯝꯗ." ꯊꯥꯁꯅꯥꯅ ꯏꯁꯩ ꯁꯛꯄ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯤꯁ ꯁꯟꯖꯅꯥ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯊꯥꯁꯅꯥꯅ ꯄ꯭ꯔꯄꯣꯁ ꯇꯧꯕꯗ ꯌꯥꯗ꯭ꯔꯤꯕ ꯅꯨꯄꯥꯁꯦ? ꯄꯪꯒꯅꯨꯅꯦ, ꯃꯤ ꯂꯥꯏꯔꯤꯛꯁꯨ ꯍꯩꯕ, ꯃꯁꯛꯁꯨ ꯐꯖꯕ ꯀꯣꯏꯁꯟꯍꯧꯔꯣꯅꯦ." ꯃꯌꯥꯝꯅ ꯋꯥ ꯂꯥꯎꯅ ꯅꯣꯛꯁꯤꯟꯕꯤ ꯑꯃꯗꯤ ꯔꯨꯅꯥꯜꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯔꯛꯏ꯫ "ꯃꯥꯅꯕꯨ ꯌꯥꯔꯗꯤ ꯐꯅꯦꯛ ꯐꯥꯎꯕ ꯁꯨꯒꯦ ꯍꯥꯏꯕ ꯑꯃ ꯂꯩꯔꯤꯌꯦ ꯁ꯭ꯋꯥꯏꯗ." ꯑꯁꯨꯝ ꯇꯧꯅ ꯃꯌꯥꯝ ꯌꯥꯌꯥ ꯂꯥꯡꯂꯤꯉꯩ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯔꯛꯇꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯆꯥꯛ ꯂꯧꯔꯨꯔꯒ ꯑꯃꯨꯛ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯗꯨꯅ ꯆꯥꯃꯤꯟꯅꯔꯤ꯫ ꯃꯈꯣꯏ ꯃꯁꯦꯜ ꯑꯔꯣꯏꯕꯅꯤ ꯍꯥꯏꯗꯨꯅ ꯅꯣꯛꯂꯝꯕꯗꯒꯤ ꯀꯞꯅꯔꯛꯄꯁꯨ ꯌꯥꯎꯔꯛꯂꯤ꯫ ꯆꯥꯛ ꯏꯟꯅꯕ ꯈꯔꯁꯨ ꯌꯥꯎꯔꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯃ ꯈꯔ ꯂꯥꯡꯃꯤꯟꯅ ꯈꯔ ꯀꯞꯃꯤꯟꯅ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯄꯨꯡ 7 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯌꯨꯝꯗꯒꯤ ꯄꯦꯔꯦꯟꯁꯁꯤꯡꯅ ꯂꯧꯕ ꯂꯥꯛꯅꯔꯦ꯫ ꯊꯥꯁꯅꯥꯒ ꯊꯣꯏꯕꯤꯒꯁꯨ ꯂꯧꯕ ꯂꯥꯛꯂꯦ ꯍꯥꯏꯔꯛꯄꯗꯩ ꯀꯣꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯔꯤ꯫ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯜꯂꯒꯦ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯔꯨꯝꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡ ꯃꯊꯪ ꯈꯨꯔꯨꯝꯃꯤ꯫ ꯊꯥꯁꯅꯥ ꯒꯦꯠꯂꯣꯝꯗ ꯊꯣꯡꯅ ꯆꯤꯡꯂꯦꯟꯕꯨ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯎꯗꯦ꯫ ꯒꯦꯠ ꯌꯧꯔꯐꯥꯎꯕ ꯆꯤꯡꯂꯦꯟ ꯎꯗꯕ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯕꯥꯏ ꯕꯥꯏ ꯇꯧꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯟꯁꯨ ꯃꯈꯣꯏꯒꯤ ꯔꯨꯝꯗꯒꯤ ꯂꯣꯟꯅ ꯊꯥꯁꯅꯥꯅ ꯆꯠꯈꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯊꯥꯁꯅꯥꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯂꯔꯣꯏ ꯈꯟꯈꯤꯕꯅ ꯃꯍꯥꯛ ꯃꯤꯔꯣꯠ ꯑꯃꯒꯨꯝ ꯂꯣꯠꯇꯨꯅ ꯂꯩ꯫ ꯇꯣꯃꯤꯅ ꯃꯅꯤꯡꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯒ "ꯑꯣꯏ, ꯊꯣꯛꯑꯁꯤ ꯂꯥꯛꯑꯣꯗꯅ, ꯅꯣꯏ ꯃꯃꯥ ꯍꯣꯏꯁꯨ ꯂꯥꯛꯍꯧꯔꯕꯅꯦ, ꯃꯤ ꯑꯌꯥꯝꯕ ꯍꯟꯅꯈ꯭ꯔꯕꯅꯦ, ꯅꯪ ꯂꯩꯍꯧꯈꯤꯒꯦ ꯍꯥꯏꯔꯣ?" ꯆꯤꯡꯂꯦꯟ ꯃꯃꯤꯠꯇ ꯄꯤꯔꯥ ꯆꯦꯅ ꯂꯩꯊꯣꯔꯛꯏ꯫ "ꯚꯥꯏ, ꯑꯩꯁꯦ ꯌꯥꯝꯅ ꯄꯥꯡꯗꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯃꯥꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯐꯣꯡꯗꯣꯛꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯐꯣꯡꯗꯣꯛꯂꯨꯔꯒ ꯃꯥꯅ ꯀꯩ ꯈꯟꯈꯤꯅꯤ? ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯦ ꯂꯥꯞꯅꯈꯤꯒꯗ꯭ꯔꯥ ꯀꯤꯔꯤꯉꯩ ꯃꯤꯅ ꯍꯥꯟꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯑꯩ ꯃꯥꯏꯊꯤꯍꯧꯔꯦ ꯚꯥꯏ." ꯇꯣꯃꯤꯅ ꯆꯤꯡꯂꯦꯟꯕꯨ ꯊꯦꯝꯖꯤꯟꯕꯤ꯫ "ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯁꯦ ꯚꯥꯏ, ꯊꯥꯁꯅꯥꯗꯣ ꯔꯣꯅꯥꯜꯒ ꯈꯪꯅꯩ ꯍꯥꯏꯕꯁꯦ ꯀꯟꯐꯥꯔꯝ ꯇꯥꯕ ꯋꯥꯔꯤ ꯅꯠꯇꯦꯗꯅ꯫ ꯅꯪꯅ ꯚꯥꯞ ꯐꯖꯤꯟꯕ ꯑꯣꯏꯔꯝꯃꯗꯤ ꯃꯁꯥꯗ ꯐꯖꯅ ꯑꯝꯇꯪ ꯍꯪꯕꯅ ꯐꯠꯇ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯊꯣꯏꯕꯤꯗ ꯍꯪꯉꯁꯨ ꯌꯥꯏ, ꯃꯥꯗꯤ ꯈꯪꯉꯝꯅꯤ." "ꯑꯩ ꯍꯪꯉꯔꯣꯏ ꯚꯥꯏ. ꯑꯩꯗꯤ ꯃꯥꯅ ꯅꯣꯡꯃꯇ ꯍꯪꯗ꯭ꯔꯁꯨ ꯃꯥꯅ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯈꯟꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯉꯣꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯕꯅꯤ, ꯁꯦꯡꯗꯣꯛꯄꯅꯦ ꯑꯗꯨꯝ. ꯃꯥꯅ ꯑꯩ ꯈꯟꯕꯤꯔꯝꯂꯕꯗꯤ ꯃꯥꯁꯨ ꯑꯩꯉꯣꯟꯗ ꯁꯦꯡꯗꯣꯛꯂꯝꯕ ꯌꯥꯏ. ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎꯕ ꯍꯥꯏꯔꯝꯗꯅ ꯍꯟꯈꯤꯕ ꯉꯝꯕꯤ ꯃꯥꯅ ꯑꯩꯒꯤ ꯈꯟꯕꯤꯔꯝꯒꯗ꯭ꯔꯅꯦ ꯚꯥꯏ?" "ꯌꯥꯔꯦꯁꯦ ꯚꯥꯏ, ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯖꯔꯝꯂꯁꯅꯤ. ꯃꯥꯁꯨ ꯑꯗꯨ ꯍꯥꯛꯅ ꯐꯠꯇꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ. ꯈꯨꯗꯣꯡ ꯆꯥꯗꯕ ꯈꯔ ꯂꯩꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯅꯨꯁꯦ. ꯊꯣꯛꯅꯕ ꯇꯧꯔꯁꯤ. ꯃꯃꯥ ꯍꯣꯏꯁꯨ ꯀꯨꯏꯔꯦ ꯉꯥꯏꯔꯛꯏꯁꯦ. ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯦ ꯍꯥꯏꯔꯝꯂꯅꯤ."
Asumna Tomina Chinglenbu Thimjinbiduna Kumtaminaragli. Makoisu Leiriba Ozasingbu Kurumlamlaga Mayum-mayumda chanakri. Nahan makai makoi miyamna langbada inininduna lairamba schoolsi ngasidi ichikchi hore. Mafam asida kawamlaroidaba wari kaya sagonaduna layhore. Matam asu maukibana metric result haidokadauba numitu yawakli. Kiemgeroiba numituda unakibadagi Chinglenga Tasnaga amukana tinglakidre. Makoi ataisu mangai magi thopa lainakibana maram oiraga amaga tinglakidaba unakidaba kuiragli. Exam manungda exam hall changlamdaida haifet uhoba dunatana. Nupa macha khaidi makoi masel khara punsinaduna chak chanaba koiba chatba khara sutawi. Nupi macha singdi message khara thanari dunatana maming fauba tanakidre. Exam result haidokle haiba pau hek tabaga mathang ingle. Chinglen su 82 pieces chatuna first division yauri. Tasnadi kamdograba jano khanginglai adubu roll number khangaudabanina upai leitre. Masada hangdausu pau faunakidre. Chinglen mathanda khanje. Tasnadubu kaidokraba jano WhatsApp chu paikidre. Facebook su paikidre. Aibu Thoibida call tawraga hangasira. Mahangna sumna khanduna leiringai nakanda hainarappa tarai. Comprehensive ki satra manga position yaurine. 10 subada mane adai 12 15 20 24 subada makoi marisiga as haraubada loiramani mama mapa oza singdudi hayengdi comprehensive school gi suti natraga half holiday amadi soidre. Asumna hainabadu tabada Chinglenna position holder list adu fajingi amadi 10 position yauriba adu thasna oiramba aduda hainingai leitana rawi. Asomdana kamdauri thasnagi mama mapa Mari mata khangna chanaba mayamna result fajabagi nungaiba phongdokpa oina call tawrokpa lepte. Thoibina Thasnada call tawrubada mama oina pairei. Thasna amta painbiro hairubada madi yumda leitaba kuire. Exam loibadai mani hoida laikre. Number su anauba oina pairabani hairei. Thoibina mamadagi number anauba adu lauduna Thasnada call tawi. Ring yak chalaba matung Thasna paikhalei. Hello, kana oirabano? Thoibina, ho angry bird, aine khangraba. Thasna rauna. Aya, Thoibi, yam thajadi. Result fajabagi kainom pijaningdana call tawrokpa malida. Yes, ai tokro, nangi hanamta pizada yaroye. Handakti leithokpaga yaroyko. Aidi koithawita thaudawni. Ado nangbu kamai tawrige. Nawana pauga tada kuire. Number sile hairadi pau hairappa yadra. Facebook WhatsApp su amata paikidre. Madubu hingliba jalanena nanaina call tawjaraine. As hairambagam amta nangdrada khudakta chatpani phone su pangna paiba phangdre ninena dum paisile ngaya khangne paiba phangise ado ngaiko Chinglen dubu kamai tawkrajano manadi ai hangdro noida khangdene maduba pauga mata phaunakidre number budi leinari aisu nongmata message tharadre masu nongmata tharakdre. Status sidana kainabagi senghalta nupiga koiraba kaino khangdeda. Asi hairaga mu Thoibina makha tarai. Magi wase tokse aina call tawrei se laiba Sunday sida akoi mamana nangdo punna chak chamina se laktaba yaroina hayona haibane. Ninena bu chatki yagadra khangdeda baba hoina su yumda nongmata laki yade. Adugidi kem khalorno mamana ngasaina noi baba da haikrabane noi nine da hayu punna langmino na haikrabane. Makoi ani nya wari sanaraga thamnakre. Thasna Chinglengi region khanglingi adubu roll number khangdabanina mahaksu paireti. Matam kuina fomduna thamgraba wari kya ningsinglakduna matanta ungduna family amadi haukraba wari kya adubu amuk halararoi khanbada thamoida nungaitaba fawi.